ngasi Diamond Radio gi thoram tabiriba khudimak po ayek pamnar singna taramna oksa bagolana hauzik adom gi tamang pujarak liba si Diamond Radio na leptana sagol sen khuding gi wana sandok charliba thoramni adom gi Diamond da isai sanasi ngasi gi thoram asda mayamna call tawbirak tuna isai sagi khoida jaba isai chakpirak na baning singjari ngasi gi thamjariba number ning singjage ngasi gi thamjariba number ase 7630944377 amuktang gahanna 7630944377 hariba number se hojik hangduna thamjari tabiriba singna call tawbiraktuna isa isagi khoida jaba pambiba isai sing chakpiraktuna ngasigi Diamond da isai sanasi hariba thoroma sebu mapung phan binanaba ningsingjari ngasigi ahanba phone call khasage hello hello ahanba da isagi mingal ifam ga haibiu hello sir ai tangmaya lekai dagi thamahogini thagachari call tawbirakpa adomgi khoida jaba pambi be isai karamba sakpi gadagi ngasi sibo yamna sutangna phangba line ni ko sir ai sai sakpi di kaw thokreba isai yaina yam pamjaba do haidi jadi mati amatang maya thogan tawdegi hoi hoi adudi isai se hobiro mayam pune isai tamina si ko ngasi gi thawra masida hoi silan ki khudima tadi ba mayam puno hapine ba ahan ma mapeda nong bikeri hoi madumaksu oirasanu lolan nalai khabanangu yeklagi chaklun khabanangu pagan chonde nongja aina karam lagu kaurasige lolan nalai khabanangu yeklagi chaklun khabanangu pagan chonde nongja aina karam lagu kaurasige lolan nalai khabanangu nungu ngalin singlai ahing uiri mai jasili nungu ngalin singlai ahing uiri mai jasili ujaba kangdaba ini sina uhani du mami chali ujaba kangdaba ini sina uhani du mami chali Allah imandali prabhazi lolan nalai khabanangu athapa yada yada deklan ningai dekhu babu Nanta to baguntaruri nujai thamda manguna Nanta to baguntaruri nujai thamda manguna Lihlari ne imang chida lolan nalai khabanangu Lihlagi chagullo khabanangu lolan nalai khabanangu Deglagi chagullo khabanangu pangan chandi moja aina karam labu kaurasige lolan nalai khabanangu lolan nalai khabanangu sa sinjarage thagachari onthokna su phajana isai se saktuk pirakre chaising unabirabo adong asigi thorom asida isana ko gi call tawraga line phang basida isagi wakhalda kari phauge tentangna thambiram ba yabro yam harau jaisa wa nga ko ba hijada bani adugo Diamond da ko isai shakyaba wa nga ga sum panjaba dagi yang gi mafamda isai mati khatan choi chulala chu nampokte ba thengam jare Diamond na thagatari ki haira ta ki jare thagachari mathangi caller dagi amu karam karam bai sing saklai haibado khoi mayam puna mukta minasi
हेलो 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 लाइन से फाउनब ngamdre 2651 लोइबा नंबर नि यारगदि लाइन से अमुक्तंग हन्ना लौबिरकनबा निंगसिंगजरी मतंगी कॉलर द चांस पिजगी हेलो लाइन सिसु मसाना दमक थरत बिखरे मथंगी कॉलर ngaijage हेलो 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 लाइन से ngasi se yam sunungaitre amuksu लाइन से अखोइना ngangbasi adom da tabidabasu mali 597 लोइबा नंबर नि हेलो हेलो लाइन से फाउनब ngamjadre mathangi लाइन अमुक ngaiminasi हेलो हेलो अहनबदे इसागी मिंगा लेफमगा खंगजाहोगे आई खांबो खुनौ पाथुदगी लांगलेन लांगलेन ngasi थौरम मसिना दोंबो तारामना उक्सरी करम्बा खोइदाजबा इसै सकपिगदगे ngasi सिबो अतेमा मजिना सकपा आइसु खुदो तंगनि की तौ विषय दे सकलागे होय होय यामनासु कुइरबा यामनासु ममल तांगलबा दुगुमलबा इसै हाइजबताई इसै से हौबिबा यारबरो हौजरगे हौबिरो तामिनरसी आइसु खुदो तंगनि की नन्ना चचीबा मतमलोदा कैरो लेकाय थादोखीबा आइसु खुदो तंजनकी नन्ना चचीबा मतमलोदा वाखल अमागी इरैनुंदा अंगावगुम नैखी हैना खुदोल अमात पीखीदारे नंगी चाना मरु हैना खुदोल अमात पीखीदारे नंगी चाना मरु हैना ngasi aina idom tholi nangi punsi nungai boyo lem hauri ba aigi punsi se asum chak na len haurage ko o ai shukudol tamjenki नन्ना चखीबा मतमदोदा कैरो लेकाय थादोखीबा लोसिंजरगे ngasi chalibe magi isai se adamak isadi yamnasu angang male angang ni ko aduga isai se ariba saklai si isai se anaubaga aribaga sibu karambana hena pambige aigi oina hajaragadi aribase yam pamjei अदो हौजिकान की मिरोन सिदी करिगंबा हंगुबा मतमदा कोई अरीबा सिदी सुंगता तानिंग दि अनौबन हेना पामी हाइदरा दबक लोइनमक फोंदोक पिरकपा ngaktani अदुगा इचल दि अरीबना कोई इसागी ओइना खोइदाजबा इसैनी हाइना खनबिरिबसी करम्बा वाखलदगी ओइबिरबनो तेतंगना थंबिरंबा याब्रो हौजिकी मतमगी इसैजिंजिना तप्पा हाजिसु खरा तांग थोय अदुगा अतप्पा इंग बिसै हाइबसितबु मियोगसिंगना तानरुरगसु फना अरांग ताउरगसु अतप्पा हाइबसिना आइनि हेना नुंगाइदेना थमजगे होय होय नुंगाइजे अतुदि चलिबे मगी मोचु अखोय मयामदा फोंदोकपिदुना ngasi se tahan biram me thagachari mathangi tongan tongan ba thorom sing damak saru yabiduna channel sigi oiba thorom sing mapung phan biu haijabagolona na mathangi caller ngaijari matamduda nataroi singbu thanamduna kairo laikai thadokhiba aishu kudo tamjanki nangna sakhiba matamduda
ꯅꯇꯥꯔꯣꯏꯁꯤꯡꯕꯨ ꯊꯅꯝꯗꯨꯅ Hello. Hello. Ahanbada isagi mingga leifamga haibiyo. I Tejapurdagi Rambo. Tezpurdagi haibibani ko. Say, can go Isay si ngasigi thorom asida karamba khoidajaba isay sakpigadagi ngasisibo. Kari. Isagi khoidajaba isay sibu karamba sakpigadagi. Ama hekta adumak sakpiro ama hekta haiba isay dilaite ko. Adu isagi khoidajaba isay se sakpa hobiro mayam puna taminanaba thorang tawminarasi hobiro. I book out my lady. Nung kai na may saku karam na kham ito mata ibu ay naghapi Kani kaoy sharat khap binay nimsina kani kaoy nangi sana minong nangi muting hau ki baka kita ai bu cao ki nam ai lấy cái nam ai sa karam na kha tu mata ibu cao ki ai di tham khab ki masu haroi ai di nahi ma khai ki kaung am haroi ni nang di chan nung ngap ki in hau baka dari ai bu ao ki mai lấy đi ai mai ku karam na kham tu mata ibu ao ki Onthongna phajana isai se saktok pirakre koigi message ta sudamak ko hojise yamna kana thabirai isagi isai sayek se yamna phajai haidana adamak message thabirai thagachari call to biraktuna isagi khoida jabai isai sakpi khiba mathangi caller dagi amuk ikoi mem puna mathangi isai singta minasi ngasigi diamond day isai sangnasi hariba thorom asigi losinjarba sarukta ehaki maikaidagi su isai amakhak saknanabagi damak sem sajari tabiribasing matam dungai minabo oina hujik mathangi caller lokhasagi hello hello ahanbada isagi minga leifam gasi khangja hogi ai thango inamdagi mi makawjisa ngasina ahanba line se phangbiba oirabro mamangda saruk dama yakhrabro sare ai andakedi session bagidi ani raksagaresa hoi adu ngasi koigi daw yaba numeda sida isagi khwaidagi pamjaba isemtang chaaga mayamda tahan biramu sani sir ado sir asem amajiti kaya nagrambano nang aigi punsi sa habe isaido angka tajaning basa ngasigi thorom masitadi koigi isai se ekhoi gi maikaidagi tahan jaga dobu nati ko koi caller sing adamak isai sing se damak sa ga ngasigi thorom asigi oina di mapung phanana badamak thorang tawjabani isagi khoida jaba isai se karamba sakpi gadagi amtang matemtang sakpiramu anida hobiro
Kayada nagnarambano ng ayagi ipunsisi Masidi kayada nagnaraba Kayada nagnarambano Silo talaga sa idulog sa katong ba kung sa kanong address Hoi hoi siamna fazana saktok pirakre makhata jage koi so mati amda saktok se hoge makhata ba pura koi gi phul di phate ko Hoy sa kayada naknarambano nang aigi punsi se ngasidi kayada naknalapnaraba Unarabasu khangnadabagum kaujaba ngamdredo asira kainabagi pal haibado asira kainabagi pal haibado matang sa lusin jage ontong su phajana isai se adom na su saktok berakre gi mai kidagi su isai se mate mak me ando khodol tamjakre makhata na mathangi kolar dagi mu isai tamina se Bashu khangnadabagum kaunaba ngamdredo asira kainabagi pal haibado Hello Hello ahan batai sagi mingle pham kase haibiramu Thangoi namdagi Michael Jackson tawti sa Michael Jackson habibro Aw adong asidi isagi khoida jaba isai karamba sakpi gadagi SDMS namna sakwal che matang thikera ke sa hoi hoi adudi isai se hobiro mem puni isai se tamina naba thorang tawmina siko Lesa Nong laksida leptuna leibana ubi kidare yemthariba pirang se mai thonggi minokna kumkibana kambi kidare tamoigi maijakse una tam khava una lamba fangrava atiyaga pankak oire nangaigi nung siwari Nangna atiyani lamba fanglaroidaba aina malemni yengjabada ngai horaba ikusina thangat lui soke khalui mangamde fanglaboi khaluba paishin namak yawamde karam na laitani nangi ginung sibase khangna manghanba ngamdare mitmangdadi leiri thona oijeningba se khangna taisinba ngamdare nongju dilekhire pirang disinthari awaba lotlaga mai thong nanopani li thok pa se hei tringai lon thok ta boy halle irak na batha muida ire seina hapire li thok pa se hei tringai lon thok ta boy halle irak na batha muida ire seina hapire
Hamjava ngamdrasu simbal thongsina kaujava ni thamoy sina nang tabu naksinna vayadrava ningjava tangairava torbana ni jiwari oi thore. Thank you sir. कोई इनाउगी कोई इसे सहेक सेदा से यामना चम्मगा अदमक सही अदो कोई वारी सानबसने हेना नुंगाइबदों तौई अदुगो इसे सकपसिना कोई यामना चमना अदमक कोई फ्री ओइना अदमक सकपदों तौई अनिसे करी द खेनगे इनाउगी वखलदा करी हाइबिनिंग बलै सा करियमता रगेद्रे थागचरी ददि मथंगी कोलरदगी इसे सिंग अमुक तामिनसी ngasi YouTube live streaming ki khutang ta bire basing document yamna pungning thogot pirai adubu marak asida hajaning ba mana koi gi isa isa gi fajarba comment sing adamak ibirakpa yaragade damak marak thana damak ibirau ekhoi gi maike digi so damak marak ta pathok chanana bagi tanja se damak logja ba yabra haibadu yengjage mathangi caller lokhasari hello hello ahan badesa gi mingale phong ga haibiu Suresh Thoksom isok mamang simpu dagi थागसरी कॉल तौबिरकपा दोंबा तराम नोक्चरी खोइदा जबा पाम्बीबे इसई करम बसकपीगे हाइना ngasi सिबु खनबीगे Tommy Kumar gi inglaba yuki ligla marik marikna habado madu batok damjara ke tobune sa yamna su fajabo ko matamada all india radio imphal da su yamna marang kaina khonggi be isei ni isei sibu pambiruri basibu kamai toge sagi kano je mayak seng mak tang wat to dona tawe kitang lai phok sage sa hoi ya sa hoi adodi isei se koigi matam su koigi akang nabi matam oibanina isagi isei sibu hobiba yaradro yani sa adodi hobiro isei se mayam puna tamin nabai tanja silong minarasi hok jalage sa hobiro Ayuki ligla marina laba ayuki ligla marina khamoy bu inhan ba labadi khang jagele nungsiba Tama kaina bagi awapa mai sato illa ba ayuki ligla marina Mahausani nong dolgi apai balai silna Ngangra nabi nong jabigi saktam on kiba Mahausani nong dolgi apai balai silna Ngangra nabi nong jabigi Saktam on kiba Hona chani saigi jadna lai mantan kiba Hona chani laigi jadna lai mantan kiba Adubu khamoy gi aseng bansi badi mai kiba Tiba, mai tiba ngam loi tai bang kana laba ayuki ligla marina
mari lay nay hai nay mari lay nay hai nay nungsiba apamba kalakpa thamoy amatagi haurakpam nipumna mari lay nay hai nay mari lay nay hai nay nungsiba apamba kalakpa thamoy amatagi haurakpam nipumna kanana warauri panthungi asa kaibada kanana nobi ningjaba pangkhai phangbagi humduna puri premi premika kaya chatnabi gi nong leina chatnabi gi nong leina inglaba ayuki likla marikla thamoy ko inghanba ngamlabadi khangjagene nungsiba tama tama kainabagi awaba may sakto inglaba ayuki likla marikla Thagasari onthokna fajana saktok birakre ngasigi koigi streamer singi lakta yamna dumak fajana comment pibirai comment pibirek liba singi ngasigi manungda koigi thambal sana laisram ko adagi abema hariba sing adagi moni ngairangbam koigi punamak se adugi matik yam khre adu ming khaitang akoina khanga chargat panjabani adagi thaudam koigi promote ko ado makhatana koigi leisembi chanuna sumna haibire asengbai singer ama oibiyo khonjel do yamna pamuye haiko adagi khoigi ls penau haitai adu sina khoigi bhalo he swami kumar ga loina lehore hana comment pibire like to bire khobak su khobire isagi wakhal de kari phawige sir pamjabagi sakpane ka hena singer ama direct oibagi wakhal di leijabadi nat sum pamjaba adugi ni sir hoi ado khoigi isagi laikai gi oiba tongan ba khoigi function gi ma tawbada di sei sakpa khotpa se damak thawai yauna tawbibra kamai tawgi sum isam chamna sakpibra isam tamna zum sana haibdo haibiribodo mayak sheng taw ni kitang wa aduna daina pakhum pibdo jo khe namjis hoi ado amabu oire khoigi maiki gi khoigi maiki de dama isana haiba sing adamak yamna sengna tajari khoigi maiki de su damak yamna sengna dama asoibadi leiti adubu hoi kai lege haiba duma yengsinjage aduga mathangi tongan ba thorom sing de su damak isana call to birektuna sumai tawdana damak thorom saruk yabiu thorom mapung phan biu haijabago loina mathangi caller dagi amuk karam bai sing saklai haiba do khoi myam puna tamina bagi tanja se amuk lominasi thank you sir thagasari masini diamond radio na sinjariba koi akhanaba diamond dai sesang se haiduna mingtholiba thoromasi atai karigi sunate aikhoi gi isa gi oina wakhal da phawba koi gi isa gi haijaba sing haijaba tai isai se sakpa heraga su kadai da isai se saga mayamda isai sakpa hai or haite haibase kamdauna uthok kadage haibadugi oiba koi gi tongan ba yamna sawba platform ma haijaba tai diamond radio na mayam da pijabani mayam so damak saru yabiu haijaba golona na mathangi caller lokhasari hello sir thagasari ahan badai sagi mingale funga haibiu on to zere se sai korapam suli sing to puding bajadagi mingdo yamna thuman khidana taja hogdre amuktang gan haibiu sa korapam suli sing to puding bajadagi sunil haibibani ko man hoi akogi khonjel se amna thu bai tai ado isai se sakwa matam da khonjel se thoi or thudi se mu yeng tare karam bai sai sakpi gadage ngasi sibo sai sai amal ta dum sakar ke ya hoi isai se hobiyo aikoi su isai tajagi haidana ngaijari ni sai na kong seng duk tano ko isai se hobiro ta minar se isa
Sare gare maga pa magar sa ga magar sa sa. Nadir din gidana din ginagdin nadir gin gidana din ginagdin nadir gin dana din ginagdin din. Akilalite aina sangsar sida nung mata tu khandrining hannaba. Akilalite aina sangsar sida nung mata tu khandrining hannaba. Sakani mafam kuding ay nasakani initamna. Sakani mafam kuding ay nasakani initamna. Hangani malengi mafam kuding da. Hangani malengi mafam kuding da. It's my life, it's my way, it's my love. It's my way. Sate kama pamagasa kanyan nansade pamagaresa. Koi na tatli, koi na mafam kuding, di bangba de ay nanong mata, laira inak. Aigi isai apaba musiba pokjaba tamoida jatuki gani kunsi sima taki gani kunsi isai. It's my life, it's my way, it's my love, it's my way. Wakibal aina sangsar sida nung mata tu khandrining hannaba. Sakani mafam kuding aina sakani intamna. Sahangani malaki mafam kuding da. Sahangani malengi mafam kuding da. It's my life, it's my way. It's my love, it's my way. Loibirabro. Asal sinjarage. So ontona so fazana sakdok pirakre horen aikoina loram daida egi maikai dagi so sakadori besai se mayam hogadama khoi jauji se kaini color sina salak pase amna faza faza salak pasda horen se koi kalap se nikadra na kana hoji se amna kana so nikadai tawri ko. Samro yad. Hoi hoi nungai jai call to birak pathagasari mathangi caller ngai binasi. Sare gare maga pa magare sa ga magare sa sa. Sare gare maga pa magare sa ga magare sa sa. Dim de dana din nadir de dim de dana din nadir de dim de dana din akivalai te aina sangsar sida nongmata sukhandrining hannaba. Akivalai te aina sangsar sida nongmata sukhandrining hannaba. Shatkani mafam kuding aina shakkani ning tamna. Shatkani mafam kuding aina shakkani ning tamna. Tahan kani malem gi maf. Hello. Hello. Ahan badisa gi mingle from gai bio. Hello. Hello. Line se hojikta damak tanarambani 2789. Hello. Palwa matabadagi wom sublani. Thagasari call to birak pathagasari ado hojik se nga ki mamang da line se tanan rudre ko ado hojikti damak tanare ado isagi ngasi gi thoram masida khoida jaba pambi besai sibu karam basakpi gadagi. Sa ngasi di uri madagi sentang kuton tamjarake. Hoi hoi isai se amna suli besai waram do male ko. Hoi. Hobiro ado di sai taminasi. Tunsigi aroy da kundo parke. Tunsigi aroy
ꯌꯥꯔꯣꯏꯗ ꯀꯨꯟꯗꯣ ꯄꯔꯦ ꯄꯤꯔꯥꯡꯇꯅ ꯂꯤꯈ꯭ꯔꯕ ꯄꯔꯦ ꯎꯠꯄ ꯉꯝꯗꯅ ꯉꯛꯁꯝꯗ ꯂꯩꯃꯟ ꯆꯜꯂꯦꯗꯣ ꯅꯨꯡꯁꯤ ꯃꯩꯁꯥꯗ ꯂꯩꯃꯟ ꯆꯜꯂꯦꯗꯣ ꯅꯨꯡꯁꯤ ꯃꯩꯁꯥꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯄꯨꯟꯗꯣ ꯄꯔꯦ ꯑꯔꯣꯏꯕꯅꯤ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯅꯤꯡꯖꯕ ꯀꯨꯏꯔꯦ ꯎꯔꯦ ꯄꯨꯛꯅꯤꯡꯗꯁꯨ ꯄꯨꯛꯆꯒꯤ ꯅꯨꯡꯁꯤꯕ ꯅꯍꯥꯛꯀꯤ ꯉꯛꯁꯝꯗ ꯃꯇꯝ ꯑꯃ ꯃꯇꯣꯛ ꯑꯃꯗ ꯂꯥꯏꯕ ꯊꯤꯕꯤ ꯑꯩꯒꯤ ꯀꯨꯟꯗꯣ ꯄꯔꯦ ꯀꯨꯟꯗꯣ ꯄꯔꯦ ꯀꯨꯟꯗꯣ ꯄꯔꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯀꯨꯟꯗꯣ ꯄꯔꯦ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯗ ꯎꯔꯔꯣꯏ ꯑꯩꯁꯨ ꯇꯥꯔꯔꯣꯏꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯂꯣꯟꯅ ꯊꯝꯗꯨꯅ ꯃꯄꯣꯛ ꯑꯃꯒꯤ ꯅꯨꯡꯁꯤ ꯈꯣꯡꯆꯠꯇ ꯉꯥꯏꯖꯔꯝꯒꯦ ꯅꯪꯕꯨ 이동따라 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 분치게 너희가 분다 버리 비라잖아 링크바 버리 웃자방암다나 아흥악삼다 레이만 쌀레도 인시 마샤다 웃자방암다나 아흥악삼다 레이만 쌀레도 인시 마샤다 운치에 너희가 군다 버리 थागतचरी यामना फजना इसाई सक्तोकपिरख्रे स्ट्रीमरसिंगी कोइगी माइकैदगिसु यामना फजना दमक इसाईसि यामना फजना दमक सकलै ngasiगी थौरमसिंगसि यामना नुंगाइजै हाइदना कमेन्ट अदुकी मतिग यामना पिबिरै थागतचरी मथंगी कॉलरदगी अमुक करम करम इसाईसिंग सकलै हाइबदो कोइ मैम पुना गाइमिनाबगी तंजासे कोइ लौमिनसि हेलो हेलो अहनबदे इसागी मिंग लेफोंगा हाइबियो आई लंबी ननाव ननाव ngasiगी थौरमसिना दो मताराम नोकचरी खोइदाजबे इसाईसि करम सकपिगदगे कुंज बिहारी में छप्पा किदमदुदी करिनो फुजते आई कुंजराई होय होय अदुदी इसाईसि हौबिरो मैम पुना तामिनसिको वे तवाई नुसी हाइतगी ayo inanumidni lumidangin natajani hinga ura urana tongong si
ꯂꯝꯗꯝꯗꯨ ꯇꯥꯍꯧꯏ ꯅꯪꯒꯤ ꯈꯣꯡꯒꯨꯜꯒꯤ ꯃꯉꯥꯜ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜꯗ ꯁꯥꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝꯅ ꯐꯖꯅ ꯏꯁꯩꯁꯦ ꯁꯛꯇꯣꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯤ ꯌꯥꯝꯅ ꯄꯥꯝꯕꯤꯔꯨꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯏꯁꯩꯁꯦ ꯈꯔ ꯑꯔꯤꯕꯅ ꯈꯔ ꯄꯥꯝꯖꯩ ꯁꯛꯄꯤꯒꯅ ꯅꯠꯇ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗꯒꯤ ꯏꯁꯩꯁꯤꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯤꯟꯖꯔꯤꯕ ꯗꯥꯏꯃꯟꯗ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯑꯁꯤꯒꯤ ꯀꯣꯂꯔ 2 ꯅꯠꯇ꯭ꯔꯒ 3 ꯍꯥꯏꯖꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯩꯖꯔꯤ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯉꯣꯛꯀꯤ WTK ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯣꯏꯗꯥꯖꯕ ꯄꯥꯝꯕꯤꯕ ꯏꯁꯩ ꯍꯥꯏꯕꯤꯌꯨ ꯊꯣꯏꯕꯤꯅꯥꯎ ꯃꯥ ꯏꯁꯩ ꯑꯃꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅꯥꯎ ꯏꯁꯩ ꯑꯃꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯁꯩꯁꯦ ꯑꯗꯨꯃꯛ ꯁꯛꯍꯟꯕꯤꯌꯨꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯊꯣꯏꯕꯤꯅꯥꯎ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯥꯎ ꯃꯥꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯗꯒꯦ ꯊꯣꯏꯕꯤꯅꯥꯎ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯇꯧ ꯃꯥꯜꯂꯤꯀꯣ ꯔꯣꯖꯤ ꯏꯁꯂꯥꯝꯅ ꯁꯛꯄ ꯑꯩꯈꯣꯏ ꯀꯛꯂꯕꯤ ꯁꯝꯂꯥꯝꯅ ꯁꯛꯆꯔꯛꯀꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ ꯑꯥꯎ ꯍꯧꯕꯤꯔꯣ ꯇꯥꯃꯤꯟꯅꯔꯁꯤ ꯄꯥꯏꯃꯅꯧ ꯅꯥꯃꯤꯕꯤꯕ ꯄꯨꯛꯇꯞꯄ ꯂꯣꯌꯨꯝꯕ ꯀꯣꯏꯀꯠꯅꯕꯤꯅꯤ ꯃꯣꯁꯝꯂꯥ ꯍꯨꯝꯗꯣꯛꯄꯤꯅꯨ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯗ ꯇꯥꯟꯅꯈꯤꯒꯦ ꯑꯂꯦꯝꯒꯤ ꯊꯧꯒꯥꯏ ꯐꯪꯖꯔꯈꯤꯒꯦ ꯀꯣꯏꯀꯠꯅꯕꯤ ꯁꯝꯂꯥꯡ ꯍꯨꯝꯗꯣꯛꯄꯤꯅꯨ ꯀꯣꯏꯀꯠꯅꯕꯤ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡ ꯍꯨꯝꯗꯣꯛꯄꯤꯅꯨ ꯑꯣꯏꯒꯤ ꯏꯇꯥꯔꯣꯏꯅ ꯆꯣꯝ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯌꯦꯠꯇꯁꯤꯟꯒꯦ ꯈꯟꯕꯤꯈꯤꯗꯨ ꯏꯁꯥꯕꯤ ꯊꯃꯣꯏꯂꯥꯌꯣꯡ ꯈꯨꯗꯨꯝ ꯆꯜꯂꯤ ꯍꯥꯏꯔꯁꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯆꯠꯁꯤ ꯀꯣ ꯉꯥꯏꯍꯥꯛꯇꯤ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯏꯁꯩꯁꯦ ꯈꯤꯇꯪ ꯁꯥꯡꯅ ꯁꯛꯄꯁꯤꯕꯨ ꯏꯀꯥꯏꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅ ꯄꯥꯈꯠꯂꯦ ꯁꯥꯔ ꯏꯁꯥꯁꯤꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯁꯛꯄ ꯇꯝꯕꯤꯕ꯭ꯔꯣ ꯇꯝꯗꯕ꯭ꯔꯣ ꯇꯝꯗꯦꯗ ꯁꯥꯔ ꯏꯁꯩ ꯁꯛꯄꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯏꯆꯜꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯌꯥꯝꯅ ꯁꯦꯡꯅ ꯁꯛꯇꯣꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗꯒꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯌꯥꯏꯐꯧꯗꯩ ꯈꯣꯒꯦꯟ ꯁꯥꯔ ꯀꯗꯥꯏꯋꯥꯏꯗꯒꯤ ꯍꯥꯏꯕꯤꯕ ꯌꯥꯏꯄꯣꯛ ꯇꯣꯞꯄꯩ ꯈꯣꯒꯦꯟ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯍꯥꯏꯕꯗꯤ ꯇꯥꯖꯍꯧꯔꯦ ꯃꯈꯥꯗꯣ ꯌꯥꯝꯅ ꯊꯨꯝꯃꯟꯈꯤꯗꯅꯀꯣ ꯇꯥꯕꯁꯤ ꯉꯝꯖꯍꯧꯗ꯭ꯔꯤ ꯌꯥꯏꯄꯣꯛꯇꯩ ꯈꯣꯒꯦꯟ ꯁꯥꯔ ꯑꯣ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯈꯣꯒꯦꯟ ꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯀꯔꯝꯕ ꯈꯣꯏꯗꯥꯖꯕ ꯏꯁꯩ ꯁꯛꯄꯤꯒꯗꯒꯦ ꯉꯁꯤꯁꯤꯕꯨ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯐꯖꯕꯗꯃꯛ ꯁꯛꯄꯤꯈꯤꯕꯅꯤ ꯁꯥꯔ ꯉꯁꯤꯗꯤ ꯑꯁꯦꯝ ꯑꯃꯔꯖꯤꯠꯀꯤ ꯏꯁꯩ ꯉꯁꯤꯁꯦ ꯍꯣꯏ ꯁꯛꯄꯤꯌꯨ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯝ ꯑꯃꯔꯖꯤꯠꯀꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯅꯗꯃꯛ ꯃꯊꯪ ꯃꯊꯪ ꯁꯛꯇꯣꯛꯄꯤꯔꯛꯈ꯭ರೆ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯗꯒꯦ ꯍꯥꯏꯕꯤꯌꯨ ꯀꯌꯥꯗ ꯅꯪꯅꯔꯝꯕ ꯇꯧꯕꯁꯤꯗꯣ ꯍꯣꯏ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯁꯛꯈ꯭ꯔꯦꯀꯣ ꯍꯧꯕꯤꯔꯣ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯇꯥꯃꯤꯟꯅꯁꯤ ꯀꯌꯥꯗ ꯅꯪꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯪꯅ ꯂꯥꯞꯄꯔꯕ kaya dinagmaramba
ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤꯕ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤꯕ ꯍꯪꯅꯤꯡꯕꯅꯤ ꯋꯥꯍꯪꯁꯤ ꯅꯪꯒꯤ ꯊꯃꯣꯏꯗ hangingani wahansi nangi mapunda yengda basinatang angrabadi namdredo yengda basinatang angrabadi namdredo kayadana saram bano Haikino manana nungsibadi lindravani thamoigi Haikino manana nungsibadi lindravani thamoigi Noluna thankiba nagi khongthanga Tigi Paukono Salambam Taramba Punsigi Paukono Salambam Kayadana Saramba No Sao yamna fazana saktok pirakre aduga khwaidagi hena nungaigadaba amana ko isagi phone se khitang laptakna thamaga samagadi isai se soidana maki nungaigadra haina khanjai maramdi khoigi isana sakpa matamda khoigi khonjel se khoigi bak 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 phuraga taba nungai tabado adum khak yamna tawi aige khoigi yakichin domda nusai sak khana sa hoi hoi nungai je ado mathangi tongan ba thorom singdadi dama koigi yamna fazana koigi cheksin ko hona birakanda yamna fazana mayam gi thogol se pangthok pangamba oibiu haijabagolona mathangi koigi khwaidagi iroi loiba collar amakhak lokhachagi aduga karam baisai sing saklei haibadu muk mayam puna taminasi ado marak tai koigi aroiba collar se lokhachadringa gi mangoina comment amatang pathokchagi Hariba kamenasi nanau khetri mayum hariba streamer sina somna ibirei saramadi collar pumnamag ikai khumnajari mayambu awa nungai anigi marakta ngasidi momon noksaba phangjare diamond na haidana kogi like to birei aduga khurumbagi emoji haijabatai hariba singa sedamak thamaga ngasigi tharomasibu yamna mapung phana adumak thogot pirei thagachari mathangi ngasigi aroiba collar lokhachagi hello Hello. Ahanbada isagi minga lefam gasi khangja hoge. Nang lagi male pinisa. Thagasari call tawbirakpa adom nasu koigi aroiba caller su oibire karamba khoida jabe isai sakpi gadagi ngasi sibo. Isai amma ita thamsa. Hoi isai amma ita damak sakpi ro adudi. Hobiro. Warudi kana dasu Tindava hondo layo Adaro lidisu Yoshimabo asai taubana Kainaraga waba kambali Wahalla takhallo Naluna atina ijara Ondabana nangilachari Arandaduna Angi sarangi Kanudawa Nilo pirasi Kandayadana Kapya
लाइन से तथोखरे ताबिरबसिंग ngasi thauram asida yamna phajaba isai ama susakto piramkhre aihaki maikaidagi su isai ama saknanabagi kogi sem sajaboina hojima mangda collar na sakpiram baisai si mati amta khudol tamjagi hari baisai sigi matungda aihaki maikaidagi su isai saknanaba honajagi tumdaba haudo lanu tararoi linglesu Musibabu asuk taubara Kainaraga waba kambari Wahalo chatalo Madura pinba jero Warau kanadasyo fanglaroy wahay ama tabiribasing haujikti koigi losinjarakpagi koigi pungja do yosalaklabanina aihaki maikaidagi su isai ama saknanaba sem sajaba su loijare isai si koigi hoidrom nauboigi khonjelda asuna sakhiba isaini khaurang na ngairakpa ibani gi nungsi panthung hariba isai se ekenda ten subagi mayekta koigi hoidrom nawboina sakhiba isaini isai se mayamda koigi matau tamjaraga isai sakchage soikhiba langkhiba yaurba su tabiriba singna pukchel chauna ngakpinana ba ningsingjari haujagi Kaurang na ngairakpa ibani ginungsi pantungni Kaurang na ngairakpa ibani ginungsi pantungni Matamgi pungja yena yena ukhidaba kuiraba saktamdo Amuktang pena pena yengjani wana ngairakpani ngasi pauba Kaurang na ngairakpa ibani ginungsi pantungni Nangna imangda leplarabada tamjage khanduna hakjarakpa ibanigi aronba wahaising Oh nangna imangda leplarabada tamjage khanduna hakjarakpa aikhoinigi aronba wahaising panduna laikhare chinbal anida masina karamba nungsigi khudolno khaurang na ngairakpa ibani ginungsi pantungni
Nangna inaktay na thaikrabada loisinpham khangdana leihauraba ibanigi nungsigi warising nangna inaktay na thaikrabada loisinpham khangdana leihauraba ibanigi nungsigi warising omduna chakhaure wamaigi mairigum aigi thamoi sinba thungna haurangna ngairakpa ibanigi nungsi panthungni ibanigi nungsi panthungni Thank you. Thagasari tabiriba sing asigi thoromasida koigi isai sakpa solution kre ma'am kalap ningna dama humang sauna damak isai sakpa solution jakre tabiriba sing haujik ki wani di matang asida ngasigi diamond dai isai sakna si hariba thoromasi solution jage tabiriba sing so kibalan kiba yorbasu punamang ngakpi haja bagulana na aroi boina amakana khurumjari